Phougakchao Ikhai gi mi Leinadaba Yumda security personnel sing Leisanbadagi Erang Thokkhre. Bisnupur district ki Phougakchao Ikhai da mi Leinadaba MEETEI sing gi yum singda Central Armed Forces ki personnel sing changchinuna leiramba MEEYAM na thengnarakpadagi lekai adugi MEEYAM na Erang horakpaga loinana yum manungda leiramba personnel ama pharaba matungda police ta SINGNA HAIRI. Presna phangma pawda Phougakchao Ikhai gi MEEYAM na phajinduna thamlamba security personnel adu thamliba Phougakchao Ikhai gi police station da KUM-ON regiment amadi Assam Rifles ki personnel singa loinana lakthokpa lakpada MEEYAM chauna muknaba Thokkhre HAIRI. Thokdok asi ngasi ayuk pung 9 rom taba matamda thokhibani handak thokhiba Erang asina maram oiraga Phougakchao Ikhai gi MEETEI sing khul thadoktuna lanjenaduna relief camp singda hojik leiribani mi Leinadaba Yum amadi ngarang numidang pung 8 makhai rom taba matamda army gi full dress setpa mioi khara changkhiba uhobadagi mafam adu tamna khunjasing changsilubada Central force singna changhankhide ngasi Central force khara amuk changkhibadagi MEEYAM horoktuna personnel ama phaduna thongkhi personnel adu police station da sinakhi amadi mafam aduda chaungna muknaba thokhi. Thokdok asigi matangda Warasin Puraknaba KUM-ON regiment ki officer sing amadi KHUNJASING yauna police station da wari sanakhi hari. Amaromda naungna hengalakliba violation ki thokdok sing asiga mari leinana Kampokpi district tasu ngasi ayukta gi hongna nupi sing amadi yum sing da Kampokpi bazar da National Highway number 2 Imphal Dimapur lambi gi nakal animakta lakhiba gari sing MEETEI yaubra haina Kukizo community gi MEEOISING na check tawba hokkhre hari.